ꯅꯪꯒꯤꯗꯃꯛꯇ SS Entertainment na puduna lakjari Ningol Khonjel. Ningol Khonjel final round da pumnamakpu taramna okjari. Mathangda contestant number 207 Huidrom Thaja Chanu. Saisakpi asigi changkhon biningol khannabagi damakta Khambal Chawi 207 haiba court asi ividuna amadi saisakpi asina saglakliba isai asi mapung fana tabiraba matung adongi thamoida kari faubage haibadu wahai pareng oina ibiramo. Sakpi asibu pungning thogat piba oina like comment share amamam ta tobiram duna vote asi thada biram pumna mapu khunjari